National News amuk pathokchari CJP na Miyam gi Mateng Hengatnarakpada July kunda Parliament Tamna Changshingadouri Mahairoi singna luchingba jantra mantra da chathakiba Cockroach Janata Party gi protest asina ngasi Miyam gi Mateng hanadagi Hengatnakpaga mari lainana party asigi founder Avijit Dipkena khongjang asigi saruk ama oina tha asigi kunda Parliament Tamna Changsingani haina lauthokre khongchat adu jantra mantra dagi ayuk pung 8 dagi hauragani loinana numit adu Parliament dagi monsoon census tauba numit ka fangjinari bani khongjang adugi damakta laibak asi sinba tungna lairiba mahairoi singi maikaida amadi makhoigi mama mapa singda saruk yana naba appeal taurakli social media da thagalakpa message amada difkena laibak asida hanjina maru oina examination kayada maithirakpa loinana question paper leak oirakpa asina mahairoi singi maikaida wana honajabasi adu aremba tahalle haiki imung manungi mama mapa singna macha sing adugi damakta NEET amasung JEE sumba competitive examination singda mai pakna bani haina sel thada duna hotnarakliba asing adu lengaki maikaidagi examination sing aduda aranba kaya amadi asoiba yaurakpana maram oiduna aremba tahalle mahana makha taraduna July kunda Parliament Tamna chatkadoriba khongchat adu ingtappa hingsa yaudana khongchat ama oigani maduna examination gi thabak thoram punamakta accountability laihanba amasung asoibasing adu semdokpagi anoba thabak paikhatnana ba takshingadori bani jantra mantra da chathariba protest asida political luchingba singna amadi public figure kyana saruk yasinduna Cockroach Janata Party ki khongjang asida mapangal hena hapchilakli Kerala hana health minister oiramba KK Sailaja state aduge finance minister oiramba amadi MLA esu oiriba KN Valagopal amasung state aduge minister oiramba P Rajib mafam aduda laktuna khongjang loising aduga wari sanaki marak asida protest asida saruk yariba sidri fawbachara henbagi khongjang sangsiliba Climate activist Sonam Wangchukna hakchangi fibam sokpa henzilakli ngasi gi thana numit 15 ni surakpada loinana arumba kg taret hanthaki